Manipurda ihan hana irang saugatkhibasidi kuki gi pastor amana oina leirame Sadar Hills tagi kuki pastor ti lungkin hairiba nipa asina kuki terrorist sing isu leader oirame aduga ihan hana Manipurda irang saugatlaga separate administration gi demand tanbagi kuki singda injallaga micham mayama hatok na haliba amadi mikap mira khona thalaliba Manipur sibu irang saugatliba miyoi asidi kuki gi pastor ti lungkin hairiba nipa asina oirame aduga kuki terrorist sing dasu mahakna paisa haidaba oina leirame adudi hairiba kuki pastor ase tamina si mahak se kanano haibase Southern Hills tagi terrorist leader kam pastor ti lungkim hairiba ahal nipa asina khwaidagi danger oiliba asina mahakna kuki separate land demand ihan hana tawriba amadi mayamda kuki separate administration demand tahon khiba ase el lungkin hairiba kuki pastor ahal ase kuki baptizer secretary oiramba khaktanate kuki liberation army gi founder member amasune kuki aduga mukamuk hijang misau hairiba nipa asina kuki terrorist jiri bamda Pigliba angang yauna mioi taruk hat khiba nipa aduni hijang misau hairi base mahaga sinam pho whatsapp ta kari hairi haibada maitai gi nupi ingang khaktana khudimak loina hat ka dabani nongmai paira ka ta yaroi nongmai kap ka dabani haina kuki tiger na harim wari adu saugat laga whatsapp ta kanna hoji moi adu message thanari aba adu oiragadi ekhoi gi somda leiriba maitai gi khunsingda maitai gi tampak singda kuki singna Towning mamongda nongmai kapni mamongda kapiaba aduga state force leiriba akhoi central force mayam singsina so state force sangakpada athingba piriaba aduidi leiriba central force mayam dana hijang misau se hojiwa kari gi phadri noba adudi hijang misau se na thai wafam se mayam tamina se kuki terrorist ki hijang misau se ana hat kadabani mahak ase ana phagadabani leiriba akhoi central government na ado paw se tamina si hijang misau na whatsapp ta moina hainari wafam se tamina Hejang misau hairiba nipa asina jiri bamda maitai nupi angang taruk hat kharba matungda KNF tiger na maitai nupi angang khaktana hat kadabani haiba wafam saugatladuna kuki pomba tiger gi matung illo lan ngamninglagadi separate administration phangningladi haina WhatsApp group ta lauribani nongmai paraga nongmai katragadi kanade aduna nongmai kapa KNF tiger matung ingadabani haina kuki youth singde insile Southern Hills tagi terrorist kuki gi kumai nama maro nama kuki singna sadan tauri kuki singna maitai gi leiba mafam singda nongmai kapsalaga maitai gi mathakta attack tauri aduga mohoina amuka mo oina tenana sadan muk tawsalai maitai na moida landare aina machin thiba kuki ikai khangdaba phi set kani khangdaba kuki adudi moina tauriba acting se yengmina si chinau me Nongmai bong kapana kuki na maitai singda kap tharaglaga otuna kuki taba mafam singda maitai na attack tawragle haina bungpi thamna pokpida pung taragani thogi sadda tawkre ngarang Isinau mayam Indian Army ga ekhoigi leiriba ima singa ima meira baby singa ngarang mukna kiba ekhoigi khungakpagi lambi thachanba amadi ekhoigi leiriba state force singa changakpada lambi thachanba ambulance athosin tawbada lambi thachanna Indian Army na apanba pigiba adugumba lamlai AC gi manung dal leiriba ekhoigi lamlai station police station gi manung dal leiriba mafam aduda ekoina mateng pangbe video ngarang hapchabani adu video do aya soiba khara yawbode ingasi mukamo hanna hapchage aduga hairiba mafam aduda akoina changjarubada mafam ado akoina jawsanba yadre irang kanbanina adu ichinau mayam mafam aduga akoina su video thaidu hena thoidokna video namaktare aduga machera makha akoina lawjarakpa video mayamda thamjarake adudi video se yengminasi aduga asi roibagi tungda asagi kuki gi pastor su oiriba kuki terrorist singi leader su oiriba nipa asina UN da kuki singi oiba kari kari thabak tawrmi abado adusu taminasi aduga kuki singda karam haina mahakna paisa mateng pangami abase asisu taminasi ahamade ekoina lamlai gi leiriba police station gi manung da leiriba napat pali haiba mafam duga irang thokna khiba mafam adugi oina lamlai village volunteer gi ne aina ekoina mateng pangjiruba gi video khajitang hapcharake hojik kuki singna di maitai gi nupi engang khaktana punamak hatlasi aduga nongmai paira ta yade nongmai kapkadani haina moidi WhatsApp ta se hojik kana message tawnariaba aduna ekoina angama mateng pangjan minasi chinau mayam ado video se yengminasi angama mateng khajitang pangjan mi ekoigi leiriba lamlai kendra village volunteer da simbi amaga aduga adu sengi mateng khajitang pangjaramani yerpurki hoilomni ima singa loinana pari mom chinen ki mai de khunjalaga akoina angama mateng masa khajitang pangjaramani do mayamsu sangbira agama masida akoi kunga koi bu pasingi mateng pangba lakyo homse simatang haijaraga loisanjara
लाखिरी बची देजा अंदर अगर ना है सोचे देजा तो का तो ना हाई पी के तो आप पर तो मैं चिप तो मान ना वो या को लो खा हाई को या वो हुतो में बने हाथ ने कोई ना छे ये लगाई के विलेज बड़ा जा प्रोटी कमांडर की बोली का बेटी यहां का वाई मोशन ना इसके यारी को कोई होंगी नाई पे ची चन जे यारी को होंगी लागिवा इवा पारी मो चैनल की कसार पजाई की Pajai nasa dari lakiba, pajai dari lakiba, pajai asam dari lakiba, ina sehingga angam masih ni macam panggiba, juga cing macam panggiba macam juga mari le jana, yang bawa itu semua yang pada bawa itu masih yang na mulai dari ini, jadi kita boleh pajai dari lakiba, cari jadi jadi korom lagi, korom makal lekat. Yani bu forum makale kadi yaptı ba iki ekstrem imajın Çelik ne şambi? Yesi nasıl satı yaptı ba imajın içinde kuna mesele kata kondukçeri adı nasıl yapılmay sibukla ba manipuri tek object temeri ba ekoyi yamna aletana tukina kaptharari ba mafam ay tare de jo ay tare de jo han naraga ekoyi punme yana ba na jaga sam ko kunjau kita bisang jabni aduga yamna hagi ma boy chen ko ni chamu ma kham de gi kan changchen karega ekoi ya pare jana le moina le dina ya ni se mate ru ke samle dani le ko ekoi ni no khame aduga ma pam chida la dina yamna la ba ba asam ba ja de dina dina se mongi ma de ma to ko ambe ko ni ba se ma ke le gi Mahana lingkhalaga UN da cookie gi affiliation to hannaba hona kibani pani cookie human rights organization dagi lakpa paisa pumba cookie terrorist sing da paisa thade KCC hospital Kabul lamlai gi leiriba khoi gi khungak pai chinau sing da angama mateng khajitang pangjaru base ase khoina mafam duga red zone oiba mafam sing do khoina changga da bado aduga changba yada badagi अखोई खुनगा पैचनाव सिंगिनेना सिन लांगिबा अदुगो मफमदे अखोइना मतेंग दो पिजरुबनी अदुगा मखाताना अतैसु हजिक हजिक मतेंग पिगदबा खरसु लैरी अदुना इचिनाव सिंगना मतेंग पांगबिरकपा इबुंग युपा ओजा मयाम पुनोपु हाइनिंगाय तना थागतचरी मरक असिदा हाइजेगदबदी हजिक हजिक अखोइगी डोनेशन कापिरेइबा ओजा खरेगी मिंगसोई हाइजेरके अदु मयामना असुम मतेंग पांगबले पिगनो हजिक यामना पोसंग वाटली हौजिक हौजिक कुकी सिंगना माइगै माइगै देन हौजिक थोमजे लैबसे सिक्युरिटी की कंबाइंड फोर्स वानो संगबदा हौजिक मोइदे करिसु खुलाई वाटपा नते गवर्नमेंट न पिथरिबा खुलाई मया मोइदे करि वाटलिगे बा अदुबान मोइ मनाक संगबा किरिबसे करिगी किरिबनो अदु ओइदी अखोइगी तमक्ता ngaktरे बखोइ खुनगाकपदा अखोइ पोसंग वालनबा यादे अखोइगी दि पोसै जो चपसाबी लैबा नते अदु ओइरगसु अखोइना अंगमबा थाकता मतेंग पांगजनमिनेसे वफमसे सि हाइजेगे अदुगा अखोइबु मतेंग पांगबिरेइबा इबुंग युपा खरगी मिंग हाइजरके अहमदा इना हाइजदोरिबसे अमोम जुगिंद्रो अहन लोक वांगू अवांग लेकाइदगी कुंबी एसीदगी लुपा चंगा अखोइ खुनगा पैचनाव सिंगिने आइना डोनेशन कापिरई हानियाय तन थागतचरी मथंग असिना मुक डोनेशन से अनिरक अहुमरक सुरे अखोइगी ओजासिना खुनगा पैचनाव सिंगिने आइना मतेंग पांगबिरई बसे हंदकना लुपा लिसिंग मंगा डोनेशन आइना कापिरई ओजागी मिंग हाइजरगे ओजा सामू हाइंगांग पांथोइबी लंपाक्तगी ओजासिना अनिरक अहुमरक सुरे मतेंग पांगबिरईबसे तुंगदसो तैसु मतेंग पांगखिने वफमसु थंबिरई ओजाबु हानिंगाय तना थागतचरी मखाताना मुकमुक हाइजरागे मैसनाम तेजबला लुपा चंगा लाइरिक येंगबम मैखा लेकाइदगी आदो थागतचरी मयाम पुनमपु मयाम पुनमक अतैसु अंगम अंगमबा मतेंग खजिखजितेंग ओसु पांगबियो खoi खुनगा पैजनाव सिंगिनी हाइना अदो मखाताबा वीडियो अमुक येंगमिनरसी तुंगदा मुकमुक अखोइ खुनगा पैचनाव सिंगी मतेंग पांगबे वीडियो मथंग मथंग असुम हापचरके मयांगना मतेंग पिबिरागा अखोइनसु अखोइ खुनगा पैचनाव सिंगी मतेंग पांगबा ngamjabani इचनाव मयाम वीडियो से मखाताना येंगमिना
Wafam Karatamli Madade, Cookie Terrorist Foreign Funding Through Church Organization, NGO and Human Rights Organization. Kangpok Pida Leba Inside North Side by NGO, Mr. Hezang Misauna Founder Director Oba. NGO si Cookie Terrorist Organization Sangya Sobo Funding Agency ni NGO gi FCRA bank account number Amadi Atay bank account number Sing Asigi transaction check Tauraga Adung Kanglagani. Inside Northeast NGO sin Belgium dagi funding Lauraga Chalaiba Widow Scheme, Japan dagi funding Lauraga Chalaiba Education Project Amadi India dagi fund Lauraga Chalaiba Youth Development Project ki fund 80% de misuse Tokre NGO gi project staff sing Paisa Fajana PBD scheme Maming tagi Chalaibani fund Lobo Yanava Lan Asiga Mari Lenaba Cookie NGO sing the lack of foreign contribution fund Pumba NGO na 40% Lawi Aduga 60% na Cookie terrorist sing the Sine Hezang Misau Haribani Pasina Ziri Bamda Metai Nupi Angang Taru Hat Karbamatunda KNF Tiger na Metai Nupi Angang Kaktana Hat Kadabani Haba Wafam Saugatladuna Cookie Pumba Tiger gi Matung Illo Lan Ngamning Lagadi Separate Administration Funding Ladi Haina WhatsApp group the Lauribani Nungmay Paraga Nungmay Katragadi Kanade Aduna Nungmay Kapa KNF Tiger Matung Ingadabani Haina Cookie Youth Sing the Insili Southern Hills Dagi terrorist leader come Pastor T Lungkim Hariba Ahal Nipa Sina Quaitagi danger Oiliba Sina Mahana Cookie separate land demand Ihan Hana Tauriba Madi Mayam the Cookie separate administration demand Tahon Kiba Se El Lungkin Hariba Cookie Pastor Ahal Ase Cookie Baptizer Secretary Oiramba Khaltanate Cookie Liberation Army ki founder member Amasune Cookie Human Rights Organization Ase Mahana Linkalaga UN the Cookie ki affiliation Tohanaba Hona Kibani Pane Cookie Human Rights Organization Dagi Lakpa Paisa Pumba Cookie terrorist in the Paisa Thade KCC Hospital Kabolika Imphal Amadi KCC Nursing School Diulaland Adu T Lungkin ki hospital property ni Hauzik Haribo Hospital Ase Saparmanada Oina Salaire Lodestar Public School Haidana US funding school Lamaso Mahaki Sursanpur da Salaire Cookie terrorist funding Chauna Tauba NGO Search Organization Amadi Human Rights Organization Sing Asige FCRA Kakpa Amadi bank account freeze Taubugi Wafam Hauzik Pawa India government Taudri Hana Iduning Tama Tamlokle Sada Manipur Police ki case par gari yauna Cookie terrorist singna nomai kapsilagli bama phamadu tamna changsinduna Cookie terrorist sing takthokna ba changsilakpada yangang pokpi Thongkhong Emmanuel School Mayada Indian Army ge case par gari labi da thachinduna Manipur Police ki case par gari changhandana thangkhe maduda miyam horoktuna Army ki case par gari du handongna ba haibada adumak thachinduna thangkhe Army ki thawongdu da pena draba miyam horoktuda case par gari du inthongna ba honakhe maida paibi ima singna kangsi khingduna miyam kok thoktuna Army ki case par Adu Mopamadu dagi Hando Kikadabani Hana, Kolauke Lao Bamasung, Miyangi Akanba, Yaho Horokudagi, Lambi Tazindana Tamlamba Kesper Garedu Hando Kiade. Cookie singidi terrorist na pik thalabani mogi cookie pastor bana terrorist oiba taragadi leidiba cookie mayam dudi terrorist karigi oiru debano pastor na bu terrorist oisalabani adu iregadi leidiba Cookie gi macha maso pik liba mayam ase punamak loina terrorist ni haibada kari akaiba leirage aduna cookie gi pastor oiriba ti lungkim hairiba siga loina na hijang misau hairiba nipa sina jiri bam da pik liba engang yauna mioi taruk haliba asugmo hui degi su hena tolaba saram chatlaba sa degi su hena tolaba adunga mahik oiriba moi singse athuba matamda loisallaga asugma cookie pastor ne haraga pastor gi matau mowong tawdaba pastor gi sajat chattaba adugumba Cookie pastor se asi hana hat laga Manipur da irang se ing taptharakani asuguma pastor oktaba asuguma pastor mahik oiriba mayam leibadagi ni mayam da pastor amegi sajat lichat takpi dabadagi Manipur se irang saugatpani aduni hijang misau Cookie gi pastor aduga Facebook user asugumba moi kaya amana jiri bam da mioi hat pasigi mayam ama moi media da thadokhiba leirabani asuguma mioi singsi hana thigalaga ahak pachairak pigadabani Sinau ma'am, ngasi gidi video se matang se kalau sanjarage video se kasoi rang yau kiba kya lere kasong ngakpi waina pari mom channel la yang biri ba ma'am punang game fam dai kok non jari kang lei pak na yai phare ibodo pakhang mana yai phare leader sing election bikram atu dai pe jing la jeri ti commander ma'am ma yau ri se de ki mapon sigi sabum ko ki mera pai bi jing yau ri atu ga mapon ma ka to ti bi jing yau ri atu ga ki sen me ke dorge sani atu chichamo hai ba ki pyo ka jira village volunteer singi sigi chana ba thakna ba aduga ona puna mak sigi loi tha dori bani yari pok khorong gi ma singna khorong hairo do mapam do yari pok khorong makha da gi pali sing ahum ga le ching bek amaga